이사는 비하면 여보지 아이는 온통 끼는 요구되기 작소이네 동비 와실람 쟁조인 또 작 노래가 자라가 넘sak이비 아이 하고로 하이 그리 양아노 내 마시고 내띠 니온 복부 마빠 생도 수마이 노인 떨어 거더라 하고로 예 아이 마실 레카이 따라 불러오겠다 하고로 하이 Kay na babo, kanaka na balawin no. 뭐이네 하고로네 Ay ito mong sabang takang di ba? Babo na kay darag ito kay kalawin di ba? Lekay minatara kay kanto kay babo. 강부 강이 하이 Tumom sabang ngam takang di ba? Nungan baga hawalaga. Uraw thana di ba? Babo nang kanangan hawalo ay gi ba? 말을 내가 라서 뭐 Matawlik ta ba imana? 강이네 나띠 비에마 농알이 하고로 아이버시고 이봐볼게 아무나 가이럽게 Ado babo, ay sinong tigi tingna hugali hay ba se? Babong na tung kanga ba ne ba? Lekay me am se, tana ba ne? Uraw tharaw drasu ne? Tapna habiya da bra ba? 답나 하이겠다 봐 Hoy. 좀이 있잖아 하이버스 좀이 야호 thiên 그러면 낭시 내가 이뭐 마시다 야호는 봐 타복 펴 말을 루시니 Hoy. Ado dun eh. 야이 Ngay ko. Lekay mi ta kinay ba? Mi ta na ba tog se ba? 오 야야 이박강해 lấy cái mà mang ra anh là cắn lò thì lấy cái ta cái năng nayun pa mà khăng rồi xin Hoy. Ado dun eh. Ngay ko. Lekay mi ta kinay ba? Mi ta na ba tog se ba? Babong am ta khalu ne. Kay gumba lekay mi am sida ay se phai na khangan gragadi. Atupa lekay na amuk da gradi ay si mamo oijage na. Hay bala oidro babo. 좀 민해 있잖아 이봐 Aduni. ngay khu này nó bỏ chụp pháo năng gì mà pa sa bấm nó thèn nó Kay day no paano da babong. Am ta phang da. Aduga babo ay di aphang ba am da. Hekta si lawro da bani. hey maring jin di ya ka chap he ba le ma si su hey ai wa ma ke ko lấy cái mà mang ra tụi mày nó phá mà thề ra mà yung pan khi bắt cái mang cái nó bỏ ra hấp bắp xe mà xin mình nâng cầu luôn cô babo mi marai bakine nasagi dine kem khalo no phangba am da thok long chen jala dam ne loi re ô tụi nang xin lấy cái đó phải nó khá ayu xin nè hayo babung na dumai na law khong to bi saruk pudi ne lekai si da ai se phaye na mayam da impression gra pi yo babung impression pi ra ke as hai akoi viêm nó luồn bắt cha chứ hao cái aduni babung dumai na hayo ba as ngasi đi akoi chan pin thong manga chứ hao hết à ba na ba mai to ba as nó đi cái mà thằng anh khang lo nó sudo cái này nó sudo ngay lại ya re adudi ya ra ba roi mi na ado babung nang impression pi ba le pa ya de ko nasa college at pagi lo salugi ge babung impression pi ba kaun ni ko babung ai jang thong tu ra ke hai 이네 구비지부 계지다 깨ano. 니포. 시킬롬 또 언비로. 호호 야니. 카메 심비두가 계짐다 하피로 봐. 호호 야니. 야 따라 이네 쌈 따라 봐. 따리. Ay exam kam ta roi da kedaro ne laim sa khoi lai tamu dena ima se son se le ai ima gi mating pang age maduna parane 이마기 부아. 그리 더우랴. 시 이마다 하요. ima ay exam je tha roi ima no ji phau da aw ma chi int khandre ai private company am thabak taruga ima ya was mating pang ye na kale hayeng ina certificate pairaga thabak tong na ba hana ba maduda sen myam chang kada ba kana na pibi gani lai ma cha khon lek ta mu da kai kana gani ma ai exam su tharo ge ma exam tharo ge kana ga ge ma ꯑꯗꯨꯝꯅ ꯅꯤꯡꯕ ꯀꯥꯏꯒꯅꯨ ꯏꯃꯥꯒꯤ ꯏꯕꯨꯡ
Mahei tamiba punamak thawak tawnabagi ngakta natte nangbu mati chaba mi am ohenba haibase nama aigi wasakni nang imagi ningbase ong tadi tunghalu kaidawgi magi mani mato Ima. Ay exam de thar lage. Ima ning thungna ba. Ima. Kisang ni magaya no ima. Ay le resti. Tawru khudi magda mahi pau ko imagi bungo Ima. Kapuna se. Oh, tai. तामोगी शूटिंग दो तांग ड्रामा थोई ट्राई थोई दाई द लेप बने दो तामो सोबी बदी यात्री को तामो Hey, location kadai dino ne? रा दाई दो न तौरगे न खाली सोबी बदी यात्री को तामो Artistic kana no? हेरो नौ गम गदम तौरसिरा न तौनी As, ano basing to sida? कइनो तामो हाइबी जिबो No yari ba producer singi laita lari yingi da. Pangna da namna hona badane. Film am te hit chatre. Director ano basina. Director ni ba khoshi usitre. कइनो नि तामो हाइ जिबो तामो ना हाइ दि फना दम नोनी ने Andak tine film je hit chalan da ba yada bane. Hey, ai nang wonder wasak tana hairi jini. Handak ti hit chalan gida bane. Taibang ma puna khangsano. Nang na thatari ba budget to. Adudagi daban de tongande. Nang karim ta kirunu bakhalan. Naya bane ai shine to ke. तामो दो उनरगा वाइ दम त साना जिने Ye. Hore no midang wera mo no rashi. होय तामो जदि होरेन जा थोक्सरागे दो थामजरागे तामो Tame. Handak ti hit chalan da ba yada bane. Director nga kha moina khoi shite abro. Hit chalan lo ira da. Shil har moi ting dong ni. Ai khara phanglo lo re. Ai be mana college satai natro. Cha shinga do lo shen ko chen na kai no ta ro na. Pabong lorbane. Hey, nanau no pidu ba khara bane. Hawa karbane pabong. Ipa thabam ta sakke. Imung jida mara mokpa. Ipa nai be ili sei. Nang khata ngai re. La ipa thiamani la. Hoi pabong. Ado pabong paw mataraba. Kari pau no ne. Maningi inengan thoido. Ai nupa khanadana hale e hai. Ye. Kari gi ne ge du dia. Moi da ngang yaw dina tan thor por male. Ye. Oh, pare. Ipa thabak che ke sak to le silo ro. Hoi pabong. Kumu por ba moina. Sahi ni phu hela kan ma yum pa. Moina kadai de angang yaw di no. Madadabu angang yaw di na tan thoi ni pa do. Mai ma kok tu lok thoga State Museum da thammadi mi yam yeng lakani. Thambu thamning rada. Angak pa mi silai. Sleba si mathong ram nai de. Pabung aina haiba sel do piro Nang kari hai ne. khangzana disi yango Hey. Ido ko sheno ne. Nang hai du ba. lising yang khai Eh. Lising yang ke. Kai dau na ba. album nam na ba Album nam bai ba. mm Ba na nam bi ra su yai. Phare ne. Nang na album nam dor si kari no. aina album nam madi tv da thogla ani tv da thogla adi producer apha mem ai nek pala ani adaidi sales su mayam phangani hero masak phajabasu phangani adaidi ai dum phawrani ai phawradi adaidi nupasu masak phajaba phangani sales su mayam parani ain tawise pabung wada na bani pabung simo thong pangre he pabung piro sasat piro Lupa lising ni pu yang kai chang dai sharu pudi. Napa aina lupa lising manga tarak tana. Puna na ban nabi ke. Ai ga khang na ba makeup man. Adidagi costume. Cameraman dress design to ai bale. Ipa na haru budane. Che pambi ke dani. Ipa putok pige. Ato paga shamdaru nuko. he pabung
Pabung hoigumba ariba director gane pulagadi nachase mangan ai pamise director apungbodu nati ai bu director pumba aina pamisidi hojik matamgi director aphauba mayada mai bang bang hauba moiga amtang pulledana aduga fast launa kapthokhibido aduni na pamise oh kapthoro nang kapthokpa yam pamane dro nang kapthokro kapthoknabane nauri marudo adu piro haba adu yaudradi kaide kap yaduino kari mino khangde misibo hey ipadine sen manam ta pingamoy ko pibu sungangamoy sei ai leriba ai khoi leriba yum sei napuna sabiramba bana theliba drese nan ma man bewani director obi mato malalimi ipalupa paide napudo aingoda yam ngangame nang director orinu kanade business tau thabak tau aingoda chaibi aba cherami ngamba yaba kai ngangami war mane ama thala kai chakra aingoda dine sen pi hara kanu ko lupam lete no miam ki demand do ai pi chungma akhoi mayam ki demand pi bang amui doide kaidau bo piramino hayo kaidau bo piramino ba Bema Noi na sinau mayam si lahir ba na pa yung changa po may mahota inakira kumba si minister ke mo changa po puti kari kai chief minister ki thongandi aidi khangsu khangdana na khoi mung changa po si di si minister ki thonga du khangda bai were na nga sa ye isau langdana saudana lei si di si minister ki thonga khangda bai were ba adidi sak to gane chief minister ki thonga do pa takpirage ipa na takpirage la kaino ne khoi pabung na haisibo chief minister ki thonga khangaga aibu sel phamgadrane director ari bai kok se phajana sanari ne ma aina haibase ma piba ngam da bring ge ba ma phai yeng tare ma Ma. 독번이다. 카리노. 이게 망치. 그래. 세. 하글로. 이마디는 독번망아만 망오래다. 이마세. 버타오세. 키스토리세. 이마디는 독번망아만 망오래다. 이마. 기도록이 마. 세세마. 키스토리세 타오세. 또모. 또모. 낭식보 다로로. 이마. 딸이 뭐? 이마. 가이 내려게. 암들아 암다. 이마 이마. 아스 이마 저기 땀만 더 기도록이. 스피르니 지금 봐. 가이 내려 기민에 남이. 땀 나가 들어 이마. 아니 땀도 와서 따라디 이마는 뭐 한다 기니까. 이마 또. 아이네네. 타임 파스 오이나 인터뷰 면 타기비도. 아도 ngasi제 타박 인터뷰만 하도해봐. 아이로 세레도. 야우레 이마. 아, 야우르보. 야우레 이마. 야 농아이래. 아이게 닝거 통에 이마디. 이마 농아이래. 이마 나 뭐 한다 카니까. 아이 타박 할래나. 아스 이마. 뚜뚜뚜. 이마. 가시다. 아이는 하이도 못 떨어. 이마, 가시다 어디다. 꼭시 ngauri kitang torok. 이마, 아홀리 박지주 좀 또 오피서 칼레 비자니 해. 호이 레이. 바래 이마, 아이 타박 또 들어보니네. 이장 하옵 내려 동자르. 사르시. 다시 이마. 사시.
ꯃꯩ ꯉꯥꯜꯂꯦ ꯍꯦ ꯑꯦ ꯃꯤ ꯎꯁꯤꯠꯇꯕ ꯀꯩꯅꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯀꯩꯌꯦꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯏꯕꯦꯝꯃꯩ ꯒꯥꯔꯤꯗꯣ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯖꯕꯅꯤ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯀꯩꯅꯣꯝꯃ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯀꯩꯝ ꯍꯥꯏꯗꯦ ꯍꯩꯃꯥ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯋꯥꯍꯩꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯒꯤꯁꯤ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯪꯒꯤꯁꯤ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪ ꯅꯨꯄꯤꯅꯦꯅꯅꯦ ꯎꯁꯤꯠꯇꯕ ꯌꯥꯕꯤꯗꯣ ꯑꯩ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯈꯨꯠꯇꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯧꯊꯣꯛꯄꯤꯌꯣ ꯅꯪꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯗꯤ ꯀꯩꯅꯣ ꯅꯪꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯩꯗꯧꯅꯔꯒꯦ ꯃꯥ ꯀꯩ ꯍꯥꯏꯅꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯕ ꯌꯥꯎꯒꯦ ꯇꯧꯅꯔꯤꯁꯦ ꯀꯩꯅꯣ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯏꯕꯦꯝꯃ ꯍꯥ ꯑꯩꯔꯣ ꯄꯪꯗꯦꯍꯦ ꯇꯥꯃꯣꯁꯦ ꯀꯥꯏꯗꯩꯅꯣ ꯁ꯭ꯋꯥꯏꯗꯩꯅꯦ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯌꯥꯏꯅꯦ ꯇꯥꯃꯣ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕꯅꯤ ꯇꯥꯃꯣ ꯃꯤꯑꯣꯏꯕꯒꯤ ꯁꯛꯁꯤ ꯌꯥꯝ ꯀꯥꯟꯅꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯁꯛꯁꯤ ꯎꯔꯒ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯏꯌꯥꯝꯕꯒꯤ ꯁꯛꯁꯤ ꯎꯔꯒ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯇꯥꯃꯣ ꯏꯅꯥꯎ ꯅꯪꯁꯨꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯏꯠ ꯊꯥꯜꯂꯤ ꯈꯣꯠꯂꯤ ꯑꯝꯇ ꯍꯥꯏꯔꯨꯅꯨꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯑꯁꯨ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯐꯥꯎ ꯑꯐꯥꯎꯕ ꯅꯨꯄꯤꯁꯤꯡꯁꯨ ꯂꯩꯖꯥꯠꯅꯤꯗ ꯑꯦ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯤ ꯁꯤꯗ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯥꯒꯤꯉꯩꯗ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯇꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤꯅꯦ ꯑꯩ ꯃꯉꯣꯟꯗ ꯐꯥꯔꯒ ꯂꯩꯇ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯅꯪꯁꯤꯃ ꯅꯪ ꯇꯧꯔꯤꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ ꯅꯨꯄꯥꯗꯕꯨ ꯅꯪ ꯀꯃꯥꯏꯅ ꯍꯧꯖꯟꯒꯦ ꯍꯥꯏꯅꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯐꯕ ꯅꯨꯄꯥꯁꯤꯕꯨ ꯄꯥꯛ ꯐꯪꯕ꯭ꯔꯣ ꯅꯨꯄꯥꯅ ꯁꯨꯝ ꯍꯧꯕ ꯉꯥꯏ ꯂꯩꯇꯥꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥ ꯑꯐꯕ ꯐꯪꯗꯣꯏꯅꯣ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤꯅꯦ ꯍꯦꯛꯇ ꯂꯩꯁꯟꯒꯗꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯅꯨꯄꯥ ꯈꯪꯒꯗꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯅꯪꯁꯤꯃ ꯑꯗꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯆꯪꯉꯔꯣꯏ ꯏꯆꯦ ꯅꯪ ꯆꯪꯉꯣ ꯅꯪ ꯇꯜꯂꯕꯅꯤꯅꯅꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯪꯉꯨꯔꯒꯦ ꯍꯣꯏ ꯏꯆꯦ ꯆꯪꯉꯨꯔꯣ ꯏꯆꯦ ꯅꯆꯦꯒꯤ ꯃꯤꯁꯟ ꯍꯧꯔꯒꯦꯀꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯊꯦꯡꯛ ꯌꯨ 치킨 좀 어떻게 비비러 ꯇꯥꯃꯣ ꯅꯪꯁꯦ
ꯀꯩ ꯃꯍꯩ ꯄꯨꯕꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯅꯍꯥꯟ ꯇꯥꯃꯣꯒ ꯑꯍꯥꯟꯕ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯨꯝꯕ ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯌꯥꯏꯍꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯪꯒꯥꯎ ꯐꯨꯔꯤꯊꯣ ꯀꯣꯏ ꯑꯝꯇ ꯍꯥꯞꯆꯜꯂꯤꯁꯦ ꯆꯠꯄꯤꯟ ꯃꯥꯡꯒꯗꯕꯅꯤ ꯇꯥꯃꯣ ꯆꯥꯔꯂꯤ ꯆꯞꯄꯤꯟ ꯃꯥꯜꯂꯁꯨ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯃꯥꯜꯂꯁꯨ ꯑꯩꯗꯤ ꯇꯥꯃꯣꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯤ ꯀꯣꯏ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯑꯉꯥꯡꯁꯦ ꯃꯤ ꯌꯥꯝ ꯉꯝꯃꯤꯅꯦ ꯆꯠꯂꯣ ꯅꯐꯝ ꯆꯠꯂꯣ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯗꯗꯤꯅꯦ ꯌꯥꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯁꯤꯗꯩꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯃꯤꯟꯅꯗꯣꯏꯕ ꯏꯁ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯁꯤꯒꯤꯗꯤ ꯅꯇꯣꯝ ꯁꯤꯕꯗ ꯆꯠꯂꯣ ꯑꯩꯃꯨꯛ ꯅꯞꯁꯟꯕꯤꯔꯛꯑꯅꯨ ꯁꯤ ꯅꯨꯄꯥꯁꯦ ꯀꯌꯥ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯦ ꯃꯤꯗꯤ ꯅꯨꯄꯥꯅ ꯍꯧꯅꯩꯌꯦ ꯑꯩꯗꯤ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯅꯪꯉꯣꯟꯗ ꯍꯧꯔꯤꯅꯦꯕ ꯁꯤꯐꯧꯇ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯁꯟ ꯉꯝꯕ ꯋꯥꯅꯤ ꯅꯪꯅ ꯁꯤꯜꯂꯤ ꯆꯥꯔꯤ ꯐꯤꯖꯣꯜꯗꯨꯕꯨ ꯅꯪ ꯀꯅꯥ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯗꯨꯗꯤꯅꯦ ꯅꯪ ꯑꯃꯦꯔꯤꯀꯥ ꯆꯠꯂꯒ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯐꯪꯒꯗꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅꯅꯦ ꯃꯅꯤꯄꯨꯔꯅꯤ ꯃꯐꯝꯁꯤꯗꯗꯤ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯅꯪꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯣ ꯑꯗꯨꯝ ꯁꯦꯠꯂ ꯌꯦꯡꯉꯨꯅꯦ ꯑꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯕꯤꯗꯣꯏꯔꯣ ꯌꯥꯗꯣꯏꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯈꯟꯅꯁꯤ ꯑꯗꯨꯗꯤ ꯑꯩ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯀꯥꯎꯅꯤꯀꯣ ꯆꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯀꯥꯎꯅꯤꯀꯣ ꯁꯣꯏꯅꯗꯕꯤ ꯑꯉꯛꯄ ꯃꯤꯁꯦ ꯂꯩꯖꯥꯠꯅꯤ ꯑꯁꯦꯡꯕ ꯆꯠꯅꯕꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯅꯪꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯣ ꯑꯗꯨꯝ ꯁꯦꯠꯂ ꯌꯦꯡꯉꯨꯅꯦ ꯑꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯕꯤꯗꯣꯏꯔꯣ ꯌꯥꯗꯣꯏꯔꯣ ꯑꯩꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯕꯤꯗꯣꯏꯔꯣ ꯌꯥꯗꯣꯏꯔꯣ 예. 그놈이 아이지 않 민도시고. 인생이 어떻게 우도 타면 그만 도시야. 그나는 인생을 이누는 도시고. 바보 까리노 시보 짜르 시보 짜니 그이노 바보 짜니 그이노 까나나 론바 아이는 론다디 까나라 론 비두네 바보 예 나는 론바 짜 호이 그이노 만타 콜 에이시나 짜니 그이노 bettin 세 아무가 yeng leirene kok thaose bettin 까나나 론바 짜 노이바 아이는 론다디 바봉기부 까나라 론 비두이노 예 낭보 짜 론무가 하이브네 누피네 짜 론다디 까나나 론도이나 바보 아이씨 나고 와이다이 브라스 갖고 오나 떠게 이 사람 론바 짜지 하나 탁게 타오 아씨 그이더러게 바보 낭기 짜지디 우로가 타무도 말으러미네 아두거디 까야가 하오래 스페셜기 맡고 오려면에 그 바봉지디 온톡 시부아니나 그 바봉지디 짜 론바다부 모로까나 합나기 나이피마 낭는 디 소마이 토름네서 까나 강니야 낭는 소마이 토르까네 디 바디 크라이 타지로 되게 이씨 이디
ꯄꯗꯧ ꯊꯦꯡꯉꯦꯗ ꯎꯗꯩ ꯇꯥꯃꯨ ꯄꯪꯉꯨꯔꯦꯅꯦ ꯌꯥꯛꯁꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯆꯥꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯑꯗꯣ ꯅꯪ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯝꯕꯁꯤꯗꯒꯤ ꯉꯁꯤ ꯂꯩꯔꯝꯕꯁꯤꯗꯒꯤ ꯅꯪ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯇꯧꯔꯣꯏꯕ ꯅꯆꯥ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅꯦ ꯐꯔꯦ ꯑꯩ ꯏꯄꯥ ꯉꯁꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯏꯟꯖꯥꯡꯅ ꯊꯣꯡꯕꯗ ꯍꯩꯒꯗ꯭ꯔꯣ ꯍꯩꯇꯗꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯍꯪꯒꯦ ꯑꯩꯅ ꯊꯣꯡꯉꯣꯏꯅ ꯊꯣꯡꯗꯕꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯂꯣꯏ ꯊꯣꯡꯒꯗꯕꯅꯦ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡꯒꯁꯦ ꯑꯩꯅ ꯂꯣꯏ ꯊꯣꯡꯒꯗꯕꯅꯦ ꯄꯥꯕꯨꯡ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ 이자는 분식이 한 보이는 통보 짝도 이빠는 분식이 한 보이는 하우는 짜토게 바붕 아이 짝 통으라게고 바붕수 일루 토우러 바붕 아이 통으라게고 쩔어 통으로 ꯌꯨꯝꯁꯤꯕꯨ ꯇꯨꯝꯗꯤ ꯆꯨꯝꯃꯖꯥꯠꯂꯣ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯉꯁꯤꯔꯅꯦ ꯑꯁ ꯀꯥꯟꯅꯗꯦꯁꯦ ꯍꯦꯛꯇ ꯆꯪꯉꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯅꯤ ꯐꯤ ꯌꯨꯝ ꯅꯨꯡ ꯌꯧꯁꯜꯂꯦꯅ ꯇꯧꯔꯤꯁꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤ ꯃꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯋꯥ ꯃꯄꯥꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯤꯅꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯨꯊꯤ ꯊꯤ ꯂꯩꯔꯕꯅꯤ ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯝ ꯃꯥꯏ ꯀꯔꯟ ꯖꯤꯂꯝꯗ ꯁꯣꯔꯣꯛꯇ ꯇꯧꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯗ ꯌꯧꯁꯜꯂꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯏꯃꯥ ꯑꯩ ꯂꯩꯇꯦ ꯍꯥꯏꯔꯒ ꯊꯦꯝꯃ ꯊꯥꯗꯣꯛꯀꯣ ꯑꯝꯇ ꯆꯠꯂꯣ ꯏꯃꯥ ꯍꯣꯏ ꯅꯣ ꯑꯣꯏꯅ ꯇꯧꯔ 이모어디 타방에서 키니비엠마 이마 ꯑꯩꯁꯦ ꯉꯔꯥꯡ ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯡꯗ ꯆꯦꯜꯂꯁꯤꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯇꯥꯃꯣꯅ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯀꯣꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯩ ꯂꯥꯛꯑꯕꯅꯦ 이마 ꯇꯥꯃꯣ ꯃꯅꯤ ꯃꯇꯨꯡꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ 이마 ꯇꯥꯃꯣ ꯂꯩꯇ꯭ꯔꯁꯨ 이마ꯅ ꯑꯩꯁꯦ ꯅꯃꯧ ꯑꯣꯏꯅ 이몽ꯗ 부션비요바 그녀랑 하이시보 그이노니 완다그리 이마! 그이노니 스마이스 완다잘로 이마 그도록 이마 세 이마? 따구로세 그도록 이마 세 암따구로세 이마 세 레이디 하이다이네 이마 한우 탕다네 찐티라디네 완다다바 아이디 ꯈꯪꯗꯦ ꯑꯩ ꯆꯪꯉꯦ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯁꯦ ꯂꯩꯍꯜꯂꯨꯗꯒꯤ ꯇꯧꯔꯤꯕ ꯈꯪꯅꯤ 마마 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 아이 그도록긴 해 마마 아이 그러는 이핑핑 라이드나 마마 제 젠비도 가리 그래 가리 해봐 가리 제 젠비도 젠 그래봐 찐 그래 예
이빠도 로에잖아. 내가 시장도 그때 파래나 이나 하라고. 아이나 하라고 애들 낭자도 찌엘라 보래. 마나 이거는 떨어미 뭐야. 찌면 야는 뭐 떨어미 믿으라. 아이나 kap비세. 짜짜기 왜 누워있어서 kap버려 뛰네 해. 마나 통도를 왜 먹도 와보는 짓다래. 너 kap버리네. Kainon haijiba mama. 예, 마뿐책이 판액 셀로 야도 미네미 해. ngasi mana ahan ma panik sekali na kallu ma dia ma di chieng ka ba wala e mong wot ke tra mana thudor be mong do mathak bakha wola ni ai ba adu ki ni pa ka pi ja na ko lo mi la ka na cha ka lu na ba class lai ke lo ung tu chang ko lo ko ba na ngon da nga ko mai ngak san na mi si selam da yu we re na cha na pa ki lo hong ba se ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯨꯃꯥꯡꯗꯨ ꯌꯥꯎꯗꯦ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯁꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯗꯤ ꯍꯌꯦꯡ ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯆꯣꯞꯄ ꯇꯥꯔꯦꯁꯦ ꯅꯣꯏꯕꯨ ꯑꯇꯣꯞꯄ ꯑꯆꯧꯕ ꯀꯥ ꯑꯃ ꯊꯤꯍꯧꯕꯅ ꯐꯅꯤꯗ 이네기 막 사나이 버리시고 가이 버리노 이마 ꯂꯨꯍꯣꯡꯕꯅꯗꯤ ꯅꯛꯁꯜꯂꯛ ꯁꯨꯃꯥꯡꯁꯤ ꯂꯩꯇꯕꯒ ꯑꯗꯒꯤ ꯅꯪꯒꯤ ꯀꯥ ꯆꯥꯎꯊꯣꯛꯅꯅꯕꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯂꯩꯇꯕꯒꯅꯦ ꯅꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯌꯥꯝ ꯈꯜꯂꯨꯔꯅꯨ 이마 나चाꯅꯅꯦ ꯂꯣꯏꯁꯤꯟ ꯂꯣꯏꯈ꯭ꯔꯕꯅꯤ bunga ꯑꯁꯦꯡꯕꯒꯤꯔꯅꯦ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯑꯁꯦꯡꯕꯒꯤꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯅꯦ ꯌꯨꯝꯗ ꯌꯦꯡꯍꯜꯂꯒꯦ ꯂꯥꯛꯑꯣ ꯏꯃꯥ 또 이마 이형 또 치네 이미지 가져가 이bunga yumsibu tasengna leirabro hayeng yumsida leiruraga luwangamdaida mingna leiba yaroen tantoradi kamai tawni imadi sigibane henna phai 이마 나चा는 뭐 이마에게 왜 오래 온강되노 yumse 나चा는 레이러버네 iza pokjabagi mahi yale 이마 짱실라오 이마 짱asi Pabong jase. Jamara ma ishadani. Nang video ko krabo. Maga trima le pabong. Ma album na me nang wadi shit me amlo thokran. So ko lo so. Asuyam thenga jang ko taba. Asuk thenga ba ko tradine. Subai cham do par chingalo. Imung sigi maru sangbadina thandani. aduna ipana chakthuk charibani ko hey miya mangda somna ba thabak tawba yade hey yengoi phai haina ramba mioi kaya toktorok ba thabak duna phatta badagi lawai luton sada ba mayam yaure dana aduna ne matam supada phaba thabak tawguda bani adu nang menu matam sari ngai dane nang ngata palo ipana ya biri nang kharo leitro Koi pabong sibu wani na. Ado pabong thaba chapidera. Chatorim. Ado dei chak thong do khige ka hinjang thong ai na pabong. Chamthong toro chamthong. Pabong ai chang khige pa. Thongoro. Ai, tum ya anya ko. Hai pabong. Ei, sha hanji kaya pagram. Maram na moi ba ingna tappi ba. Tum bishna muk toy ba. Tawbudi mapa director gi mi hunni ma lauri. As ngai le kai ya do. Ba wai ge. Hey, nasi di ngasai na ko khre. Nang no chi ta ko li si kai gi no. Pabong ichi na khang de toy ni. Ai nga sai na hogat le. Ai le ri phibam sidabu tum hogalaga lakpa manbra ne. Mi akhoi ne album puthokibado. Adudagi aise phauba hauraba. Ai sha si phauraba. Mi hojik film shooting gi jatoine adugi loisaline. Hoi ni phomnum na mi ne. Nang na kaphok kane na aingon de gi nauri maru lo gi benatro. Nang hoji phok kaphok trati ka doraba. Ha. Pabong nauri marubu kapthokraga hanjanna bro. Nang na phaur ne de dei pa na ti gi bai wani. Mi wa de puru bane atu ai she na ti. Mi ne ngon thore khangam dre. Na kong share. So yam tum putro.
Pabung, koi album do. YouTube ta thagat padane. Like mayam phangjani khangaba. Milising kun kunthra hengrabane. Kari? Like aba? Hey, like tu nati na ipana pami de. Like tu na busa ba bro? Hey, I like pam de. Ay shedu yam tu jingo. Sing da buya yaroi. Natradi baboy roi nang. Nang isa or ju sen tu singdradi ne. Yum se ta to kani. Pabung nang dumaina haiganu ko. Ai hoji hu tha sigora. Mai se Eh, tawai de. Macha Ye ma, she. Sha du mai ne hu thak si ba khot pa hai ganu. Adu phate ko. Isha di mara mok pani. Adu sharu pudi pa wa ge. Nang album na mina batu da. Masak ma tau phajaba. Wakhan ta ba. Ina kaira khunba. Imungi masa masu. Khangna pa chana ba yaubra. Pabung, adu di yawe. Yawe. He pangbi. Makoi sing tu napsalo ne. Aduga apabum khala chelo ro. Pangano. Yam thun chelo ro. Ado na hek chen him matam da ne. Ipa nang onde chen thau roi. Na se da si pa na chelo ro harami. Anang su chelo ro kaung ko. Yare ko. Oi pa sange. Haima, nungshia, nang lairo. Au iche laiye. Kyam kuiragi lakpa. Kuidrida. Iche nang diam nuai le rijani. Khole kaidane. Nang je wawa laur jani. Eh, kaigi wawa lauriba. Kai hainai no. Hera kaisunate da. Nang se nupa phaba khanba hai. Nang gina tok tamu na ne. Khole kaida wawa laur jani. Aseng bairo. Hoi che. Ngai ko, cha ta kize. Ima. Cha kita lon biro o. Hoi lola ke. Haima che kaigina ima da mai thaudari debo. Khoi ma diam phajane. Akhoi nu pada na tiye. Inem boksu yam phargar jane. Aina haidro. Nupa phaba thibase. Akhoi na khandradi ne. Moina horpa ngai le di ne. Tu edana. Khangjalo nangso. Aina tawribado. Adumaina tawradine. Aina ngasi nungaina leiribase. Simaina ne. Nangsi nungaina leidiba. Aiju nang gina tok tamage. Tammo ima lae. Ima se thapak phagrajane. Bema, za taksi. Ai pige se ima. Ine salon mada waramani. Wade da. Khoi che je. Thabak suba amta hajadabane. Ine di imo uba phangaroina yam warama ponida. Hojikti nache se lakpadagi imo uba phangjarabani mitsida. Adudi noini wari sanaugo ko ine jamgi ko. Hoi ne. Aina haidro. Akhoi nu pada na te pharise. Akhoi ne boksu yam phagrajane. Ai dine jifauba chak am thong pote. Chak thong basu ningthina haite. Hayeng chak thong okai na hairadi ai kamai thong doino am tam khang pote. Sinu pijidi haima. Iche nang jidi on thopani he. Chak thong madudi hajana. Haitre. Sibo aina ro. Nong phajan tam loire. Si sa tha use. Pai ro. Second B. Amta hulo ne. Ai office thengre ne hulo ne second B. Chak an cha dong office tu kum tor yai chi. Second B. Nau nu pi je ba tri boi ma. Hogotri. Hogachara kanida. Ai ngasai de law ji ma ji ba tri ba. Bunga, ngak tum jagi sanoi mi. Mi ma sa noi to oirang bani khori nu sibo. Masa sin wai tar jala kaino na khangde ne ma haju po gote ne. Ima, mai ji habit ne. Lohong babu tha phar ka dore. Oji pho ma na nom tang na hole chak thong ji yaw gi dre ne. Senbi. Tadri bo. Bunga, ngak tum jagi sanoi mi ma sa noi to oirang ngane ba. Nang bo office tu pung kya sa toino. As pumo ma kai je toini ngasai lo sin bi arab ne. Sale tingti.
ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯤꯕꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯑꯝꯇ ꯇꯨꯝ ꯌꯥꯔꯝꯃꯔꯣꯏꯀꯣ 이베마 너는 하글리버세 온통은 간 그래도 ꯑꯣ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯀꯩꯅꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯃꯧ ꯑꯃꯅ ꯀꯩꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯀꯩꯅꯣ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯎꯗ ꯅꯪꯅ ꯂꯣꯟꯕ ꯆꯥꯛ ꯑꯝꯇ ꯆꯥ ꯐꯪꯗ꯭ꯔꯤꯕꯁꯦ ꯑꯦ ꯇꯥꯃꯣꯗꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯑꯩꯅ ꯂꯣꯟꯕ ꯆꯥꯛ ꯌꯥꯝ ꯊꯛꯅꯤꯡ ꯂꯩꯔꯝꯃꯤꯖꯥꯅꯤꯅꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ 야래세 베마세 또 이마 놈의 짜니고 롤로는 야래세 세 사도세 ꯑꯗꯨꯏꯁꯨ ꯏꯃꯥꯅ ꯆꯥ ꯂꯣꯜꯂꯁꯨ ꯇꯥꯃꯣꯒꯤ ꯑꯣꯐꯤꯁ ꯀꯥꯕ ꯅꯪꯅꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯀꯣ ꯕꯦꯃꯧ ꯏꯃꯥꯅꯅꯦ ꯆꯥꯛꯇꯣ ꯉꯁꯥꯏꯅ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕꯅꯤ ꯌꯥꯔꯦ ꯅꯪ ꯊꯣꯡꯉꯨꯔꯅꯨ ꯑꯗꯣ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯃꯧꯅ ꯂꯣꯏ ꯇꯧꯔꯗꯕꯅꯦ ꯆꯥꯁꯨ ꯂꯣꯜꯂꯅꯤ ꯆꯥꯛꯁꯨ ꯊꯣꯡꯉꯅꯤ ꯌꯥꯏꯗ ꯅꯪ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯑꯗꯣ ꯊꯦꯡꯉꯅꯤ 이마ꯁꯨ ꯆꯥꯛ ꯊꯤꯗꯣꯛꯑꯝꯃꯒꯦꯀꯣ ꯂꯥꯛꯑꯣ ꯆꯪꯉꯣ 호이마 하잉디 짝해제 마판도 호텔 내게럼 짜우타래 너는 통어디 비면 짜면 돼 야로 칸이 이스 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯇꯕꯩ ꯇꯥꯏꯞꯇ ꯍꯌꯦꯡꯗꯤ ꯈꯪꯅꯤ ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯉ ꯄꯤꯖꯅꯤ ngasidiне kumai nungaidori huranba phare ngasidi phone tawra'ame khambibro lipi amana ꯄꯤꯔꯣ aina hello haibadagine thatkhare ꯊꯝꯈ꯭ꯔꯦ karamba dino kanano ꯑꯣ hairo ꯑꯗꯨ ꯍꯥꯏꯒꯦꯕ ꯄꯤꯔꯣ ꯌꯦꯡꯉ ꯈꯪꯒꯅꯤꯗꯅ yare ibungo tamoga haireisidi ꯍꯩꯃꯥ ꯇꯥꯃꯣ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗꯕꯨ ꯏꯁꯤ ꯍꯥꯏꯔꯛꯀꯗ꯭ꯔꯣ oh aina paibadane muthatkhare ꯀꯔꯤ ꯑꯣ ꯃꯥ ꯂꯧ ꯊꯨꯡꯉꯝꯒꯅꯤ manasu asumba saine se nipijige pena wari sanabi hawro ꯌꯥꯏꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯕ꯭ꯔꯣ ꯑꯣ ꯇꯥꯃꯣ ꯑꯩꯅ ꯇꯧꯔꯛꯑꯝꯕꯅꯦ ꯑꯣ ꯑꯅꯧꯕ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯒꯦꯅ ꯇꯧꯖꯔꯛꯑꯝꯕꯅꯦ ꯅꯪ ꯑꯩ ꯍꯪꯉꯝꯃꯒ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯐꯣꯟ ꯄꯥꯏꯔꯛꯄꯗ ꯅꯪ ꯀꯛꯊꯠꯂꯨꯕ꯭ꯔꯥ ꯑꯩꯅ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯁꯤꯗ ꯌꯨꯝ ꯀꯥꯏꯅꯕꯤꯗꯧꯔꯕꯣ ꯇꯥꯃꯣ ꯑꯣ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯅꯅꯦ ꯇꯥꯃꯣ ꯏꯅꯝꯃꯗꯣ ꯑꯩ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯄꯤꯖꯔꯒ ꯅꯣꯡꯃ ꯊꯤꯟꯖꯕ ꯂꯥꯛꯆꯔꯒꯦ ꯑꯣ ꯐꯔꯦ ꯊꯝꯃꯣ ꯃꯁꯤꯅ ꯁꯦꯔꯥꯅꯅ ꯈꯟꯕꯁꯤꯅ 센비 ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯅꯨꯄꯤ ꯑꯣꯟꯅꯔꯕꯖꯥꯔꯣ ꯀꯩꯁꯤꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯍꯥꯟꯗꯤ ꯄꯨꯡ 7 ꯅꯤꯄꯥꯟ ꯍꯧꯒꯠꯇꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤ ꯅꯪ ꯀꯩ ꯅꯤꯡꯁꯤꯡꯕꯩ ꯉꯟꯅ ꯍꯧꯒꯠꯂꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯃꯤ ꯁꯤꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯔꯒꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯅꯦ ꯑꯩꯅ ꯂꯣꯏ ꯇꯧꯔꯗꯣꯏꯅꯦ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯋꯥꯏꯒꯁꯦ ꯌꯥꯝ ꯄꯥꯛ ꯇꯩꯅꯩꯌꯦ ꯊꯕꯛꯁꯨ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯄꯥꯛꯅ ꯇꯩꯔꯝꯕꯗꯤꯅꯦ ꯀꯨꯏꯔꯦ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯏ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯩꯊꯪꯗ ꯈꯨꯄꯥꯛꯃꯨꯛꯇ ꯄꯥꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤꯁꯤꯅ ꯁꯨꯝ ꯀꯨꯏꯔꯒ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯤꯁꯜꯂꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯁꯨꯝ ꯄꯥꯛꯊꯣꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ ꯉꯥꯏꯈꯣ ꯅꯪꯁꯦ ꯀꯅꯥ ꯍꯥꯏꯕꯗꯤ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏꯅꯕꯗꯅꯦ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯔꯒꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯕꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄꯗ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯑꯦꯌꯦ ꯇꯥꯃꯣꯁꯨ ꯃꯥꯏ ꯄꯥꯛꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯁꯨ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯁꯌꯦꯟꯕꯤ ꯅꯪꯒꯤ ꯁꯨꯝ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯅꯪꯅ ꯑꯩꯒꯤ ꯃꯤꯡꯒꯁꯦ ꯍꯪꯖꯤꯜꯂꯛꯇꯅ ꯆꯦꯟꯕꯗꯨꯕꯨ ꯅꯈꯣꯡ ꯊꯣꯡꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯗꯅ
ꯅꯪ ꯆꯤꯜꯄꯨꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥ ꯋꯥꯟꯗꯔꯦꯗꯣ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯏꯕꯗꯨꯕꯨ ꯄꯨꯡ 9 ꯁꯨꯝ ꯄꯨꯝꯅ ꯇꯨꯝ ꯂꯩꯕꯗꯣ ꯑꯁ ꯌꯥꯔꯦ ꯇꯥꯃꯣ ꯑꯗꯨꯏ ꯋꯥꯗꯣ ꯑꯃꯨꯛ ꯄꯜꯂꯛꯑꯅꯨꯀꯣ ꯍꯣꯏ ꯄꯜꯂꯔꯣꯏ ꯑꯗꯣ ꯏꯃꯥꯗꯤ ꯈꯪꯗꯤꯌꯦ ꯑꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤꯌꯦ ꯅꯪ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤꯀꯣ ꯍꯣꯏ ꯇꯥꯃꯣ 이마세 ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯔꯛꯑꯕꯅꯤ 이마ꯒꯤ ꯋꯥꯕꯁꯦ ꯑꯩ ꯋꯥꯍꯩꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯔꯣꯏ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯈꯪꯉꯤꯀꯣ 이마부 ꯌꯥꯔꯤ ꯃꯈꯩꯗꯤ ꯑꯩꯅ ꯉꯝꯖꯕ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯇꯥꯃꯣ ꯑꯣꯐꯤꯁ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯁꯟꯕꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯜꯂꯨꯔꯒꯦ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ngasi nangna thau phapa numisida ai office kamta chatningdre ngasi di bani full romance toroga hore numidang waram sima yang chawsira asibuanena kintilake lao 이마기디 성공 비람아버니 타모 하이eng디 호스피탈 람도 ꯆꯠꯂꯨꯁꯦ 이마부 masa nuaite haibroне 와 amta haibi yade wa ma harubudane ima hekta hairei kai nang haisibo office ki thabakka imaga natradi ꯑꯇꯩꯗꯤ ꯀꯩꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯅꯪꯅ ꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯊꯥꯖꯗꯦ ꯂꯩꯁꯥꯔꯤꯉꯩ ꯅꯪ ꯇꯧꯕꯁꯤꯡꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤꯒ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯉꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯁꯥꯔꯤꯉꯩꯗꯨꯗ ꯐꯨꯜꯗ ꯉꯥꯎꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯪꯕ ꯑꯣꯏꯌꯦ ꯅꯨꯄꯥ ꯁꯥꯏꯕꯤ ꯅꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯨꯗꯦ ꯑꯗꯨ ꯅꯪ ꯗꯣꯛꯇꯔ ꯆꯠꯁꯤ ꯍꯥꯏꯗꯨꯕꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦꯕ ꯇꯥꯃꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯣꯜꯂꯛꯑꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯗꯣꯔꯤꯕ ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯕ ꯑꯩꯗꯤ ꯃꯃꯤꯡꯒ ꯂꯣꯏ ꯊꯣꯟ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯊꯣꯊꯣꯏꯕ ꯀꯧꯗꯣꯏꯅꯤꯀꯣ ꯀꯩ ꯃꯤꯅꯣ ꯈꯪꯗꯦꯃꯤ ꯃꯃꯤꯠꯁꯤꯗ ꯈꯨꯗꯣꯝꯕꯤꯅ ꯆꯛ ꯊꯤꯟꯗ꯭ꯔꯤꯒꯩ ꯀꯩꯝ ꯈꯪꯗꯦꯃꯤ ꯍꯣꯏ ꯇꯟꯖꯥ ꯌꯦꯡ ꯆꯠꯁꯦꯕ ꯇꯥꯃꯣ 이마ꯁꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯆꯠꯄꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯕꯅꯤꯀꯣ ꯑꯩꯗꯤ ꯏꯀꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯇꯥꯃꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯅꯪ ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯑꯩꯅꯅꯦ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯏꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯖꯥꯠꯅꯣ ꯁꯤꯕꯨ ꯃꯤꯒ ꯑꯝꯇ ꯂꯩꯇ ꯃꯥꯜꯂꯤ ꯑꯣ 이베마 사엔비 ꯍꯩꯃꯥ ꯀꯩ ꯂꯩꯔꯒꯦ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ 이베마 ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯅꯉꯣꯟ 이네ꯗꯤ ꯀꯩꯊꯦꯜ ꯆꯠꯂꯝꯕꯅꯤꯅꯦ ꯍꯣꯏ ꯏꯆꯦ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯁꯤꯅꯅꯦ ꯆꯤꯕꯣꯟ ꯉꯥꯡꯅꯕꯁꯦ ꯅꯣꯏꯗꯤ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯅꯦ ꯃꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯔꯦ ꯃꯃꯧꯁꯨ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯉꯦ ꯑꯍꯟ ꯑꯣꯏꯔꯕ ꯃꯃꯥꯁꯦ ꯄꯣꯊꯥꯍꯟꯒꯦ ꯂꯩꯇꯗꯅ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯁꯦꯟ ꯇꯥꯜꯍꯜꯂꯤ ꯍꯥꯏꯗꯅ ꯅꯣꯏꯕꯨꯅꯦ ꯏꯅꯦꯁꯦ ꯈꯔ ꯈꯥꯝꯃꯨꯅꯦ ꯀꯩꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯉꯥꯡꯅꯔꯤꯁꯦ ꯅꯆꯦꯗꯤ ꯇꯥꯕꯗ ꯊꯣꯡꯅ ꯏꯀꯥꯏꯔꯦꯗ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅꯅꯦ ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ ꯐꯔꯦ ꯅꯆꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯩꯅꯣꯅꯦ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯇꯧꯔꯦꯌꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯏꯆꯦꯅ ꯈꯩꯗꯦꯟꯗ ꯁꯨꯝ ꯄꯣꯠ ꯌꯣꯟꯗꯅ ꯂꯩꯔꯤꯁꯤꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯈꯩꯗꯦꯟꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯈꯩꯗ ꯆꯠꯅꯤꯡꯉꯤ
ꯈꯩꯗꯦꯟ ꯂꯥꯏꯔꯕꯤꯅꯅꯦ ꯍꯦꯛꯇ ꯀꯧꯏ ꯍꯦꯛꯇ ꯆꯠꯅꯤꯡꯉꯤ ꯍꯣ ꯉꯥꯗꯣ ꯂꯨꯄꯥ 200ꯒꯤ ꯄꯤꯔꯛꯑꯣꯁꯦ 이사가 이몽가는네 포타로 하려버네 뭐니 해 하이버가네 와칸지 해도 농아이티 때 쌌닝이 호이네 호이네 떡나리니네 좀미네 ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯕ ꯀꯧꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯋꯥꯔꯧꯕ꯭ꯔꯥ ꯈꯪꯗꯦ ꯉꯥꯏꯈꯣ ꯐꯣꯟꯗꯣ ꯄꯥꯏꯒꯦ ꯍꯜꯂꯣ ꯁꯔ ꯃꯅꯤꯇ꯭ꯔꯁꯤꯕꯣ ꯁꯔ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯌꯥꯅꯤ ꯎꯅꯁꯤ ꯑꯁ ꯇꯥꯃꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯏꯃꯥ ꯆꯠꯈꯤꯗꯣꯔꯦ ꯐꯔꯦ ꯐꯔꯦ ꯊꯝꯕꯤꯔꯣ 이마 거이 레리붕어 이마 깨틀 접어서 도피로 유미 농아이 보타 레비로 거리기노나 코이니나 아이고 카이텐 아수 얌 쌀하는들이시고 나마 아이디 카이텐 라이라비니 욕비럭분이 나잖아 목이 마지 가잉비요 이마 이마는 깨틀 접어서 내가 이 미싱나 아코이 머름니까 해나게 하이버세 이마 지금 컨데비요 내가 지금 몸망다 자세 마탕도 접어서 맘들에 나마 아이디 카이텐 라이라비니 욕비럭분이 카이텐 섭다 뚝고 야로니 붕어 이마 ngasi degi degi tel chapirano imung dum sang biyo ima ima se mapuning maraw ngano ima se yamna wajara abane ngasi ina mati cha mi mori se ima na katel thoktuna wana sujuru be mamanne ꯆꯥꯛꯇꯣ ꯊꯤꯗꯣꯛꯑꯒ ꯏꯃꯥ ꯆꯥꯛꯇꯣ ꯐꯖꯅ ꯄꯤꯖꯕꯤꯔꯣ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯑꯣꯐꯤꯁ ꯆꯠꯂꯒꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯨ ꯈꯛ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯌꯨꯝ ꯀꯥꯏꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯅꯪ ꯁꯦꯝ ꯆꯤꯡꯅꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯐꯤꯁ ꯆꯠꯄ ꯅꯪ ꯌꯥꯎ ꯂꯥꯎꯗꯅ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯂꯥꯎ ꯇꯥꯅꯤꯡꯗꯦ ꯁꯨꯃꯥꯡꯁꯤꯗ ꯇꯥꯃꯣ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯣ ꯂꯥꯛꯑꯦ ꯑꯩ ꯌꯥꯝ ꯊꯨꯂꯦ ꯑꯩ ꯁꯣꯏꯅ ꯂꯥꯛꯆꯔꯒꯦ ꯔꯦꯗꯤ ꯂꯩꯕꯤꯔꯝꯃꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯥꯏ ꯑꯣ ꯑꯩ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦꯌꯦ ꯑꯩ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃ ꯂꯥꯛꯑꯒꯦ ꯐꯣꯟꯗꯣ ꯊꯝꯃꯣꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯦ ꯉꯥꯏꯈꯣ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯔꯥ ꯍꯦꯔꯣ ꯑꯣꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯈꯪꯖꯗ꯭ꯔꯦ ꯑꯩ ꯆꯠꯇꯧꯔꯤꯁꯦ ꯁꯨꯇꯤꯡꯅꯤ ꯁꯨꯇꯤꯡ ꯅꯪꯅ ꯁꯨꯇꯤꯡꯅꯦꯅ ꯁꯨꯝ ꯆꯠ ꯂꯩꯔꯒ ꯅꯆꯥꯁꯤꯡꯁꯦ ꯀꯩꯗꯧꯔ ꯄꯤꯖꯗꯣꯔꯤꯒꯦꯕ ꯅꯪ ꯑꯊꯟꯗ ꯂꯩꯍꯧꯔꯣ ꯑꯩ ꯌꯨꯝ ꯆꯠꯈ꯭ꯔꯒꯦ ꯅꯪꯒ ꯑꯩꯒ ꯈꯥꯏꯅꯔꯅꯤ ꯅꯃꯥꯏꯅꯦꯅ ꯃꯥꯜꯍꯩ ꯑꯃꯨꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯗꯦ ꯏꯁꯧꯗ ꯇꯧꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯣ ꯌꯦꯡꯉꯨꯅꯦ ꯃꯀꯦ ꯁꯦꯝꯃꯒ ꯃꯥ ꯇꯧꯔꯤꯁꯦ ꯃꯀꯦ ꯁꯦꯝꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯃꯤꯌꯥꯝ ꯃꯔꯛ ꯇꯤꯟꯕꯩꯁꯦ ꯆꯥꯛ ꯅꯥꯟꯗ ꯌꯥꯄꯣꯟꯇꯦꯅꯦ ꯆꯃꯣꯠ ꯂꯩ ꯌꯥꯕ꯭ꯔꯣ ꯃꯌꯥꯝꯒꯤ ꯊꯕꯛꯇꯣ ꯅꯪ ꯇꯧꯍꯧꯔꯣꯀꯣ ꯑꯩ ꯏꯄꯥꯝ ꯆꯠꯆꯈ꯭ꯔꯒꯦ ꯁꯦ ꯅꯪ ꯁꯥꯎꯅꯨꯁꯦ ꯑꯩ ꯁꯦꯟ ꯊꯣꯛꯇ꯭ꯔꯦ ꯈꯪꯉꯗꯤ ꯅꯪꯁꯨ ꯁꯦꯟ ꯊꯣꯛꯄ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯗ ꯅꯪ ꯗꯨꯀꯥꯟ ꯑꯃ ꯐꯝꯕ ꯌꯥꯏ ꯀ꯭ꯋꯥ ꯌꯣꯟꯕ ꯌꯥꯏ ꯄꯣꯠ ꯌꯣꯟꯕ ꯌꯥꯏ ꯑꯣ ꯐꯔꯦ ꯀꯣꯟꯗꯣꯡꯁꯤꯗꯅꯦ ꯑꯩ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯒꯦ ꯄꯥꯒꯩ ꯀꯣꯟꯗꯣꯡꯁꯤꯗ ꯄꯔꯦꯡ ꯂꯦꯡꯍꯜꯂꯒꯦ ꯑꯗꯨꯒꯅꯦ ꯅꯪ ꯌꯦꯡꯉꯣꯀꯣ ꯑꯗꯨ ꯅꯪ ꯌꯥꯔꯅꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦꯁꯦ ꯃꯔꯝ ꯆꯨꯝꯅ ꯗꯨꯀꯥꯟ ꯐꯝꯃꯨ ꯑꯩꯁꯨ ꯃꯔꯝ ꯆꯥꯅ ꯐꯤꯂꯝ ꯅꯝꯕ ꯑꯗꯨꯝ ꯆꯠꯂꯤ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯄꯁꯤꯡꯗꯣ ꯃꯔꯝ ꯆꯥꯅ ꯑꯗꯨꯝ ꯆꯥꯖꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯗꯨꯀꯥꯟ ꯐꯝꯃꯗꯤ नुꯄꯥ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯅꯪ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯔꯤꯒꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯌꯥꯏ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯀꯅꯣꯅ ꯊꯤꯡꯉꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯄꯪꯕꯅꯤ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯗꯕꯅꯤ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯇꯕꯗꯒꯤꯅꯦ ꯅꯨꯄꯥꯁꯤꯡ ꯄꯪꯁꯤꯜꯂꯛꯏꯁꯦ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟ ꯇꯥꯔꯗꯤ ꯅꯨꯄꯥꯁꯤꯡ ꯁꯤꯡꯉꯛꯇꯣꯏꯅꯤ ꯃꯔꯝ ꯆꯨꯝꯅ ꯗꯨꯀꯥꯟ ꯐꯝꯃꯨ ꯑꯩ ꯀꯔꯤꯝ ꯍꯥꯏꯔꯣꯏ ꯑꯗꯣ 이바니 ꯀꯥꯏꯅꯕ ꯌꯥꯗꯦ ꯁꯥꯎꯅꯕ ꯌꯥꯗꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ 이바니 ꯁꯥꯎꯅꯕ ꯌꯥꯔꯤꯕ꯭ꯔꯣ ꯀꯥꯏꯅꯕ ꯌꯥꯔꯤꯕ꯭ꯔꯣ ꯋꯥꯈꯜ ꯇꯥꯅꯁꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯨ ꯂꯩꯔꯝꯃꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯁꯨꯇꯤꯡ ꯆꯠꯂꯨꯈꯤꯒꯦ ꯆꯪꯉ ꯇꯧꯔꯅꯨ ꯆꯪꯉꯣ ꯑꯝꯇ ꯉꯥꯏꯈꯣꯃꯦ ꯏꯃꯥ ꯅꯃꯨꯡꯅ ꯍꯥꯏꯖꯔꯤꯕꯁꯦ ꯋꯥꯔꯧꯒꯅꯨ ꯏꯃꯥꯅ ꯑꯃꯝꯕ ꯐꯤꯖꯦ ꯐꯤꯒꯥꯏ ꯁꯦꯠꯂꯒ ꯀꯩꯊꯦꯜꯗ ꯊꯣꯛꯄꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯦ ꯁꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨ ꯌꯥꯔꯗꯤ ꯀꯩꯊꯦꯜꯁꯦ ꯇꯣꯛꯄꯤꯔꯣ ꯏꯃꯥ 이봉어 ꯅꯪ ꯅꯃꯥꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯆꯥꯗꯤ ꯂꯩꯕꯥꯛꯅ ꯃꯁꯛ ꯈꯪꯅꯕ ꯏꯆꯥꯅꯤ ꯏꯆꯥꯅꯅꯦ ꯃꯥꯏꯈꯨꯕꯗ ꯊꯕꯛ
이샤기 밍자 티나나바 타박 남바이나 그동안지수 떠오르 남바이 와로건 마파마시 타독도니 마사크라게고 이샤기 마팜도 야이파망골 삐리 이샤나 떠오르고 쿠딩막도 마이 빡바다 오유 이샤나 nga이나 빠루고 남아이기 분시디 이샤기다막다 까투어바니 남아이기 분시디 이샤기다막다니 이샤기다막다 까투어바니 Ibungo mani amta ngai khone. Ke lere ke che. Ine do wakhan yam nungai tanane kapna sakhi. Nakhoi gi naraktane amo hala aroina hairami. Nakhoi bu khana chaina baga yawgi baraba. Ine se yang wazara abani. Nakhoi gi manakta amo hana la aroina hairami. Ine nane sa NB se khara waroba mali. Imadi. Kadai da zakrabno khangde. Ai ke tin se sakura bane. Imadu le ude. Maningi chena haibda imado wakalam nuaitan kap chakhi hai. Aidi imada kashu hai ki bidilai tabani ko. Nana kemta haidraga kidawi ma yimthadu chakrino. Nang ni ma gi thamoi sopo wa khara haramgane haibase ai khangai. Aina su kuini lerek pase ima nom ta sman tawide. Madubu mamo moi wi ape pakhumro. Nang di akhoi hauki punchi se kemta khangba nate. Pokchabi macha natrabusu akop macha di lung tawjariba. Ai gi damakta tum macha bu khangdan senari be mane. Marai bu thiri be ma do. Mahag yum si laitrabati. Nang si yum si lebe mathau tadre. Nang yum si thado chakhi biyarne. Ai ni kai ralno. Ai wayam ngani de. Na chakhi na phane. Tamo. Imaktuna mamadu sakhibuda mathamoidu nungaitadana nangonda saudana wahi ama ni khaktang hairakpadida nang hekta yumadu thado lakpanine Aina su kuina moida leirakpase nong mata adugumba wahi amta tadre magi se akhui kan amta leitena music taba male angobi yumpan bai sia dunine ware waminaba nuaire nuaiminaba nakhoina khallibabu yumpan sibo pangdan nuai hoi khanbro nakhoi gumba wakhan tadi angang singsina yum nau pan badaginine ai khoi kunai sida tai ui da wat bo kaya thuisi ai se onthok na pangre da ko sumaina tawgada boiradi yungam da banjara moidab
ꯑꯣꯟꯊꯣꯛꯄꯅꯤꯗ ꯌꯨꯝ ꯄꯥꯟꯕꯁꯤ ꯃꯈꯣꯏꯅ ꯅꯤꯡꯉꯤꯕꯨ ꯅꯁꯔꯤ ꯀꯦꯖꯤ ꯇꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯙꯤꯕꯤ ꯁꯥꯟꯅꯕꯗꯧꯅ ꯈꯜꯂꯤꯅꯦ ꯃꯈꯣꯏꯅ